ꯍꯧꯈꯤꯕ ꯆꯍꯤ 2020ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗꯒꯤ ꯃꯥꯎꯟꯠ ꯏꯁꯣꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡꯗ ꯆꯥꯛꯂꯛꯈꯤꯕ ꯂꯥꯃꯩꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯄꯥꯛꯇꯛꯅꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯐꯥꯏꯌꯔ ꯐꯥꯏꯇꯔꯁꯤꯡꯅ ꯆꯪꯁꯤꯟꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝꯁꯤꯡꯗ ꯐꯥꯏꯌꯔ ꯐꯥꯏꯇꯔꯁꯤꯡꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯐꯪꯕꯤꯒꯅꯤ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯨꯀꯣꯒꯤ ꯃꯐꯝ ꯈꯔꯒ ꯅꯛꯅꯕ ꯆꯤꯡꯁꯤꯡꯗꯒꯤ 2020ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯃꯩ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯎꯟꯠ ꯏꯁꯣꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯛꯂꯛꯂꯤ꯫ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯂꯥꯃꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯤ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯃꯈꯥ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯆꯥꯛꯂꯤꯕ ꯂꯥꯃꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯡꯇꯝꯅ ꯆꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯃꯩ ꯑꯁꯤꯅ ꯂꯝ ꯑꯦꯀꯔ 200 ꯍꯦꯟꯕꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯁꯔꯨꯛꯁꯤꯡ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯀꯤꯕ ꯐꯪꯅ ꯉꯝꯂꯕ ꯆꯤꯡꯃꯥꯏꯁꯤꯡ ꯌꯧꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯅ ꯃꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ, ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯒ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯎꯟꯠ ꯏꯁꯣꯒꯤ ꯃꯥꯎ ꯑꯃꯁꯨꯡ ꯃꯔꯥꯝꯂꯣꯝꯗ ꯊꯪꯕ ꯅꯥꯀꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯆꯤꯡꯁꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯆꯥꯛꯂꯝꯕ ꯂꯥꯃꯩ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯅ ꯃꯨꯊꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯅꯁꯨ ꯅꯣꯡꯊꯛꯇꯒꯤ ꯏꯁꯤꯡ ꯆꯥꯏꯊꯗꯨꯅ ꯃꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯩ ꯀꯟꯕꯒꯤ ꯊꯕꯛꯇ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡꯅ ꯂꯥꯃꯩ ꯆꯥꯛꯄ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ngarang kanbe abokhoi kalame adubu akhoigi kitang western side haidra kitang akhoigi u akangma mayam hobunina madugi mathak thangbodo akhoi yowbu ngamdabadagi maduna nungsitna kitang huma kholaga amuk mai horakpadi akhoi hojik mai kanbagi thabak mayam changdana fire service department torga hojik kanna chathari akhoigi staff singchina personnel singchina hojiksu akoibada adum yengbi sigi lambi haibadul throi leite maduna sida awa ana thidana akhoi हारिबा अखोइगी वाइल्ड फायर सिबु कन्नबु होनबदा अचौबा अखोइगी फायर सर्विस डिपार्टमेंट थौदांग लौजरी। हंदक खंगनतना मतम मतमगी ओइना सिंसांग नापोमसिंगदा लामै चाकपगी थौदोक थोलिबा असigi चप चाबा मरम हौजिक फाउबगी ओइना खंगम ngamdrabasu कनागुंबा मियोय खरना तौगे यावना तौरिब्रा नत्रगा सा फानबा होनबदा मफम खरदा उमंगदा मै थाबदगी लाकना फाना ngamdana संदोरकलिब्रा हाइबगी चिंगनबदी चावना लैरि। लामै चाकपगी चप चाबा मरम थिदोंनबसु होनरी। हंदक माउंट इशोगी चिंसांग परेंसिंगदा चाकलिबा लामै असि ग्राउंड फायर नि हाइरदुना चाकलिबा लामै असिगी मतंगदा टॉम टीवीगा थौदोक थोफमदा हक्थेंगना उनबदा सेनापति फॉरेस्ट डिवीजन की डीएफओ डी जॉनसाना असुमना फोंदोरखी। Even today, even tomorrow, if it doesn't stop, we're going to continue. And you can see even from the aerial that Indian Air Force, they are using choppers, bumpy buckets in order to reduce the fire. So everyone is put into work and everyone is trying very hard in order to put off the fire. The thing is, we are not very sure whether the people have set the fire intentionally or unintentionally. We can't say at the moment. But hopefully we'll able to find out how the fire started. Of course, the fire started on the Nagaland side. And then the next day, it has reached to Manipur. And so this is what is the situation in the ground. हौजिकसु मखाताना मणिपुर फायर सर्विस एसडीआरएफ एनडीआरएफ की पर्सनल सिंग यावना लोकल वॉलंटियर सिंगना फायर एक्सटिंग्विशर यावना मई मुथनबा होनबदा सिजनबा पांबैसिंग पुथोक्तुना मई कनबगी थबक कने सथरी। मसिगी मथक्ता मरी लेनबा लोइसंग सिंगना मखोइगी खुसु खुलाइगे लोइनना मफम हुमदा बेस कैम्प सादुना अहिनुंगथिल नाइदना ओइरिबा फिबम असि कुपना यंगसिल्ली। अमरोमदा जुको वैली यावना थौदोक थोलिबा मफम सिंगी मतंगदा युमथंगनरिबा नागालैंड स्टेट का तत्तना मुकनबा थोकपना पामदबा थौदोक सिंग थोक्तनबा मणिपुर पुलिस नसु मिचिंग नासिंगना लेइरि। हौजि अखोइ कन्ना कन्नबा होनरी अदु मखाताना अखोइ होनगिनी अदुगा अखोइगी इकाइ खुनजरबा ऑनरेबल सीएम की पौताक मतुंगिना अमदि अखोइगी इकाइ खुनजरबा डायरेक्टर की पौताक मतुंगिना अखोइ nghan ek hobudagi अखोइ मफम असिदा केम तौदुना लेइरगा अखोइ मै चाकपुसी कंट्रोल तौनबा अखोइ होनजबनी। अदुगा ngasi angamba honaraga matungda अखोइ अमु मखा कुमधरगा अखोइगी बेस कैम्पदा अखोइ अमु हनगनी अदुगा हयिंग नोंगालगा अमुक्सुमु अखोइ अंगनबदा काखलगा
ꯑꯩꯈꯣꯏ ꯀꯟꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯒꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯉꯥꯡꯐꯩꯒꯤ ꯁꯔꯨꯛꯇ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯆꯥꯎꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯂꯥꯃꯩ ꯆꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯐꯥꯔꯁ ꯐꯥꯏꯔ ꯔꯦꯁꯄꯣꯟꯗꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯒꯗꯕ ꯃꯅꯤꯄꯨꯔ ꯐꯥꯏꯔ ꯁꯥꯔꯚꯤꯁ ꯂꯣꯏꯁꯪꯁꯨ ꯃꯇꯝꯒ ꯆꯨꯅꯅ ꯁꯦꯝꯒꯠꯄ ꯂꯣꯏꯁꯪ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯆꯧꯕ ꯂꯥꯃꯩ ꯆꯥꯛꯂꯛꯄ ꯃꯇꯝꯗ NDRF SDRF ꯑꯃꯁꯨꯡ ꯑꯇꯩ ꯔꯦꯁꯄꯣꯟꯗꯔꯁꯤꯡ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯍꯟꯗꯛꯀꯤ ꯑꯁꯨꯝꯅ ꯑꯔꯥꯞꯄ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕ ꯅꯠꯇꯅ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅꯕ ꯂꯩ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯈꯤꯕꯗꯤ ꯇꯥꯡꯒꯣꯏ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯦꯝꯍꯧꯗꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤꯡꯁꯤꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯤ ꯂꯥꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯃꯩ ꯆꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯪꯉꯤꯕ ꯃꯔꯨꯑꯣꯏꯅ ꯎꯃꯪꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁꯁꯤꯡꯁꯤꯗ ꯐꯪꯉꯤꯕ ꯐ꯭ꯂꯣꯔꯥ ꯑꯃꯁꯨꯡ ꯐꯥꯎꯅꯥꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯃꯥꯡ ꯊꯣꯛꯍꯟꯕ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯦ ꯇꯨꯡꯗ ꯃꯥꯡꯗ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯎꯔꯤꯕꯁꯤ ꯃꯊꯛꯇ ꯃꯩ ꯆꯥꯛꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯀꯟꯈꯤꯕꯒꯤ ꯃꯐꯝ ꯈꯔꯗꯤ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯂꯥꯃꯩ ꯆꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯤ ꯑꯣꯊꯣꯔꯤꯇꯤꯅ ꯀꯨꯞꯅ ꯊꯤꯒꯠꯂꯒ ꯃꯁꯤ ꯌꯥꯔꯤꯉꯩ ꯍꯟꯊꯅꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯅ ꯊꯝꯖꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯏꯕꯨꯡꯉꯣ ꯒꯂꯣꯅꯦꯅ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤꯗꯃꯛꯇ ꯄꯥꯎ ꯗꯝꯖꯔꯤꯕ ꯈꯨꯃꯟ ꯊꯦꯝꯖꯟꯇꯨ ꯃꯥꯎꯟꯠ ꯑꯥꯏꯁꯣ ꯔꯦꯟꯖ